Kaisamthong Assembly constituency da National People's Party ki candidate oirambada natana Minister Fauba oiramlaba ex-MLA Lakpok Lakpam Jayanta Kumar Singh ngasi haunabi matung inna Indian National Congress ta yaukre. Manipur da dengue ki case masing nongmanini asida hantarakpa thengnarabasu hauzik oiriba fibam asi cheksaningai oiri haina Health and Family Welfare Minister Dr. Sapam Ranjan Singh na hairi. Aging with dignity, dignity at every stage, every age. Hai behiramda India lainga ki Ministry of Social Justice and Empowerment ki miteng makhada malem ki ahal oiraba singki numit palan pangthokre. Amasung chahi khudingi October tarabu malem sinba thungna World Mental Health Day pangthoktuna lakpagum ngasi su pangthoknari Manipur da su state ki thakta pangthokre. Kurumjari ISCOM News miyang tabiri ba khwai punmak pai pinki okram na taram nokchari pungjasi fawbagi marui ba paw sing pizari. Kaisamthong SC da National People's Party ki candidate oirambata natana Minister Fawb oiramlaba ex-MLA Langpok Lakpam Jayanta Kumar Singh ngasi haunabi matung inna Indian National Congress ta yaukre. Mahaka loinana singjamai SC da party asimaktadagi mirep oikhiba oinam romensu Congress Party da yausinkre. Makhoi ani gi mathakta khurai SC gi hanagi Jila Parisat Oiramba A.O. Kendra Andro Assembly Constituency dagi Social Worker L. Dhiren Elias Bobo Wangkai Assembly Constituency dagi M2 Amadi MGO gi JAC gi President Oiramba T.H. John Singh Singjamai Assembly Constituency gi Tongan ba Ward number 15, 16 Amadi 17 da Councillor Oiramba Singh Haibedi L. Gyanendro R.K. Sachi O. Nilachan Singh Amadi L. Romensu ngasi Indian National Congress ta yauki. Makhoi punna miyoi mapan na political party asida joint tawrakpada makhoi bu taramna opagi thoram ama ngasi BT Road Imphal da leiba Congress Bhavan da pangthokre. Hairiba thoram aduda Manipur Pradesh Congress Committee ki President K. Megha Chandra CLP ki Luchingba O. Ibobi amadi Congress Working Committee ki member kai khangam ahumna athoiba mithunglen sing oina saruk yaki. Hauzik Manipur da dengue ki case masing nongmanini asida hantarakpa thengnarabasu hauzik oiriba fibam asida chekseningai amadi alarming oiri hain Health and Family Welfare Minister Dr. Sapam Ranjan Singh na hairi. ISCOM News ka ngasi akhanana unaba amada mamangi chayol kharada dengue ki positive case masing khara hengatlamba thengnakhi adumakpu health ki team singna loinana asa worker sing yauna miyamda awareness kaya pirakpa asina ngasi nongmanini asidadi positive case masing khara hantharakpa ure masi oiduna su community participation yaudrabadi laina asi muthatpa ngamloi masiga loinana yum da lairiba imungi miyoi singna hena checksin biba amadi kang macha pokfam yariba makai thambida ba haiba asina khwaidagi laiba pambai oigani haina Minister Dr. Sapam Ranjan na ISCOM News ta phongdoraki. Panbayai madudi hauzik faubada haibadi chayesigi January thadagi hauraga hauzik faubada dengue na maram oiduna miyoi ohum gi punsi mangkhre. Hauzik faubada dengue ki case masing ama lising amaga chani gi mayada thengnakre. Masigi manungda Imphal West District ta case chanipan kunthra manga amadi Imphal East District na case masing chani nifu thengnakhiba laikre. Yes, last week the positive cases ka handare, but last 1-2 days the number of cases ki handare gazo. Akoi it's alarming. Aina prasada appeal to ujaning badi adum hanage hajne without the community participation akoi dengue fight to ngamoy. Manam de akoi ki team, akoi health ki team moy adum chattuna akoi asha workers tage horaga right up to the level of officers. Moy masa directly involved to gatli akoi mayam the awareness pe ba piri. Adubo until unless yumgi imungi kano do the lady ba mioi khuding bakna akoi kano tominadragadi akoi tasengna jointly work tominadragadi akoi dengue gi breeding ground je akoi kano topna moi ana akoi amuka hanna ayam toina dum appeal tawjabaduni akoi isa na section biba akoi awareness program awareness winana ba duga akoi miking through all India radio get through the media topagi kuthang de whether electronics and print media atum loina akoi tawduna lai ultimately akoi responsible oiminaba mathau tai.
Malem Sinba Thungna Pangthok Nabagum, Thobal District ki Wangbal Delaiba, IRDEO complex su Malem ki Ahal Oiraba Singi Numit Palan Pangthokre, aging with dignity, dignity at every stage, every age, Haibehiramda, India Lenga ki Ministry of Social Justice and Empowerment ki Mityang Makhada, Integrated Rural Development and Educational Organization IRDEO, RRTC, Aging North East Nasinduna, Pangthok Pathoram Aduda, ex-Minister Dr. Moirangthem Narasingna Athoiba Mithunglen, Manipur Lenga ki retired Chief Medical Officer Dr. KS Ais Manglem Singna, Thoram Mapu, Manipur Lenga ki Horticulture Department ki retired Deputy Director Mutum Nabachandra Singh, Senior Consultant Surgeon Dr. K. Ais Santi Kumar Singh Amadi, Wangbal Gram Panchayat ki ex-Pradhan Ais Rakho Singhna, Akhanaba Mithunglen Singh Oina Saruk Yaki. Athoiba Mithunglen gi warol piraduna Dr. Moirangthem Narasingna hai Miyoibagi punsi asi chahi yankhai punsi gadabani chama punsi gadabani haiba leite Miyoibagi punsi sangdok hanba yai masida healthcare delivery system phagat hanba anouba gyan lausing sing tansinba mathau taba potlam sing puthokpa ngamhanba mathau tai Leiba Kharadadi, University ki Thak Fauba, Lemna, Mahitam Hanba, Chahi Chamagakun Fauba, Punsi Hananaba, Lemna Lying Baki Tabak Chataba Haukre. Aikogi Punsi Asi, Hena Sangdo Kangi Hairabadi, Mathau Taba, Lying Sang Chataba. Chaba thakpada care loba haibasi mathau tai miyoibagi punsi hena sangdoknanaba UNO na October ga ama asi ahal oiraba singi numit pangthoknanaba warep laukhibani asigumba numit asi palan tawduna ahal singda gyan losing piba mathau tai leibaki irang na maram oiraga thenglabasu thengna ngasi ahal singi numit pangthoktuna makhoida losing piba amadi pukning thogat piba asi thagat ningai ni haiki Thoram adugi saruk ama oina ahal oiraba singda achamba khudol tamduna pukning thawaki. Ni natraga sahi yankai da sigidam ni irakpa kasu leiti hingan baseng asigi health care delivery system koi gi gyan hengalakpa khangbe hengalakpa madagi darkaro ba pothok mayam du puthok pung ngamakpa madu laina phangan bung ngamba sigi manung da lakadori ni ada an singbu care lawba hai sida imung manungi channel on chat kaya su apha mai kai da puruknabagi tangai phadaba lei maramaduna aikoina ngasi palon ama tawna khara nainajari bisi aikoi kamdona khara hena kuina punsi bi yagadagi habi topic amane ahan jingpuna mak sangna punsi bi go punsi no hona bai manungda koi khanna jatari khanna na bagi tanja legani dr mangle am sungai sam international level da koi organization khara da yauji madu mateng lobada koi karino khara leiri mayam sigi general oina koina hapta manungda anigi manungda tangai padan mafam kaya da ekoina healthcare delivery system da puruknaba punsi si khara ngene sangdokna bo hona bagi tangai phadaba da koi khara khatan khut thaba hopu yabri hinjage Chahi Khudingi October Tarabu Malem Sinba Thungna World Mental Health Day Pangthok Tulakpagum Ngasisu Pangthoknari Hairiba Numit Asida Miyambu Mental Health Issues Amadi Malem Sinba Thungna Mental Health Care Ki Matangda Awareness Pinanaba Pandam Galoinana Thauram Kaya Pangthokli Chaliba Chahi Asiki Thimna Mental Health at Work Haibasini Hairiba Thim Asina Thabak Tawfamda Thoglakpa Wakhalda Nungai Handaba Kayadagi Ngakthokpada Amata Oina Thaudang Lominabagi Tangai Fadaba Atu Utli Nakal amaromda malem gi mafam ataida ngasi World Mental Health Day thoram pangthok nabagum Manipur dasu National Mental Health Program National Health Mission amadi Directorate of Health Services Manipur nasu sinduna World Mental Health Day gi thoram North AOC da leiba Hotel Imphal da pangthokre It is time to prioritize mental health in the workplace haiba theme da pangthokiba Thauramadu da Health and Family Welfare Minister Dr. Sapam Ranjan Singh Health Services ki Director Dr. O Sanahanbi NHM Manipur ki State Mission Director Dr. M Dinesh na Chingbana Saruk Yaki ngasi ki Thauramadu ga
अदुदा स्टेट लेवल पेंटिंग कॉम्पिटिशन पांगथोखिबगा लोइनना मकोक मथंग तारकपसिंगदा मना मथुमसिंग येंथोखि मसिगा लोइनना मेंटल हेल्थ अवेयरनेस रैली अमसु मिनिस्टर सापम रंजनना लमथाखि अमदी मेंटल हेल्थ पोस्टर सिंगसु रिलीज तौखि थौरम अदुगा मरी लेनना हेल्थ मिनिस्टर डॉक्टर सापम रंजनना फोंदोरकपदा स्टेट असिदसु वर्क प्लेस सिंगदा थेंगनरिबा मेंटल हेल्थ की इशू सिंग हेना खननबा मसिदा नतना मणिपुर की तोंगान तोंगानबा मफमसिंगदा लैरिबा रिलीफ कैंपसिंगदा लैरिबा आईडीपीएस सिंगी मेंटल हेल्थ की इशू सिंग लैब्रा लैतब्रा हाइबा खंगदोकनबा थबक कया पाइखतली हाइखी mental health days here say kuring akoi si palon tawi the mental health issues globally habatare mental me big stress hinkalakpa the workplaces stress hinkalakpa even akoi living environments is stress hinkalakpa sida akoi world mental health si yamna mental health si yamna maru eba keno ma oiba nasi ki teams idi akoi workplace ta akoi prioritize over mathau tai so that akoi na tabak tawri ba jaga sing keno is the with a free mind tabak tawang ngamna na only that protective way na koi tabak tawang ngamga doini and world keno se mental health se sige issues chahi kuding mental koi stress se dum hekalak pai batare globally competitive work ba duga individually work ba duga koi ki amaga competition levels hekalak panina dum definitely dum stress so hekalai and mental health se koi prioritize tawri akoi even state ki side so mental health teams ina jaga jaga da chatuna koi mainly akoi hojik akoi relief camps do zo chatuna team thaduna awareness pina na bai damakta mental health issues labra later bai damakta akoi atmani am kan honazari सेनापति दा इंडिजिनियस रेसलिंग चाउखनना बहोनबबु चीफ मिनिस्टर नोंथंबम बिरेन सिंह ना थागत बफोंदोरकली महाक ना हाई खेलो इंडिया स्कीम ना लमदमसी की सानरोय सिंगदा ट्रेनिंग अमसुंग रिसोर्स सिंग पीबदा नतना हई सिंगलबा सानरोय सिंगदा मसाना असिगी ट्रेनिंग सिंग पीरी CMN Birena Mahaki social media da Thagalakiba post amada indigenous masana sing yongkatpada mathau taba infrastructure sing semgatpaga loinana sana khotnabana mi amagi punsida kanaba kaya piri masina mapangal kanba khunai ama semgatpada mateng pangli hairi Khelo India program asina sports amadi culture asibu semgatpaga loinana sporting nation ama oinanaba grassroots level daki hauraga akanba framework ama semnanaba hotnari haina makha tarakli Manipur ki law and order ngak na thamna bahotna bada security force na ching amadi tampa ki chingna ningai oiba mafamda leptana thibu humba ki thabak chathaduna tongan tongan pa mafamda ki khutlai kaya fagat pada natana law na yadaba thabak chathaba kaya bu faduna lagli ngarang su thibu humba ki thabak chathabada Imphal East district ki luang sangbam da leiba langol ching da ki khutlai kaya fagat pangam thre Pagatlaba Kutlai Singh Adudi, magazine yauba .32 pistol ani, magazine yauba 9mm pistol ama, hand grenade ani, improvised mortar ani, kapayariba nomay maru kuntrani toy. Ahangba cartis case marfu, tongan ba makhal ki grenade amadi, gas cell sing ni haina, Manipur Police Control Room da ki thadorakba cherol amana khanghalakli. Indiana Manipur Kanglaipak Punam Dana Loksin Kiba Numit October Gitara Mangabu, Manipur Gining Tamba Amasung Miyoibagi Hat Manglaba, Amamba Numit, National Black Day Numit Asida, Lona Thinkraba, Apunba, Lalahulupki Bodium Oriba, Coordinating Committee, Korkom Napungtarani Togi, Manipur Gimafam Pumnamakta, Total Shutdown Lauthoki. Korkomgi Media Coordinator M. Sakhenna Kutyek Biduna Thadorakpa Cherol Amada, Hariba Numit October Gay. Taramangagi ayuk ki pung taruk tagi numidang ki pung taruk fauba hairiba total shutdown asi laigani adumakpu tangai fadaba analaying meholangpok I pau amadi lining laishonga mari lainaba ki thabak singdadi komthokani hairi Cherol asina makata na hairi madudi lamlau lanmi na ningtam lanmi thengnaba kiduna proxy war chathaduna Myanmar dagi Thanglakpa mitop singda khutlai sel chana thaknanaba awat apa laihandana Manipur tampaki micham miyamda genocide chathahali ethnic cleansing tawri haina aina thinkraba lalawlup singi apunba body ama oiriba coordinating committee korkomna maral sirakli
लाक्लिबा अक्टोबर की तरामंगा नेशनल ब्लैक डे असिगा मरी लेनना कोरकोम की मीडिया कोऑर्डिनेटर एम सखेना खुद पीदुना थादोरक्लिबा चेरोल असिदा इंडिया की चीफ ऑफ आर्मी स्टाफ जनरल उपेंद्र द्विवेदी न पीबा वारोलदा ड्रोन ना एरियल बॉम्बिंग तौदे हाइबा अरानबा नेरेटिव अमसुंग तोकंगा कया संदोक्तुना थोकलिबा थौदोक असिगी असेंगबा सक्तम मांगहननबो होटनरी लोइनना असम राइफल्स की थबक की पोथारबा डायरेक्टर जनरल लेफ्टिनेंट जनरल प्रदीप चंद्र नायरना हौबदगी लोइबा फाउबा कांगलुप अमा सौगतुना ngangliba asina mayek laraba khudamni chathariba proxy war asigi maru oiba pandamni ahanbada lalhauba namthaba amadi manipur kanglaipak tampaki khunailon senmitlon amadi leingaklon lingkhatpa ngamdana leihanbani anishubada iramdamgi tanglaba leinungdagi pothok lokthoknanaba hotnabani hainasu makha tarakli Rajasiri Bhaigya Chandra Cultural Foundation Manipur Amadi JN Manipur Dance Academy na sintuna Rajasiri Bhaigya Chandra na Laikhidaba Chahi Chaniga Kunga Taruk Suba Palan Thauram Natya Sankritan Raslila Galoinana Uttar Pradesh ki Ayodhya gi Ram Mandir Brindavan Amadi Radha Kunda Numit Humni Chupna Chatharakhiba Thauram Ngarang Loisinkhre Thauram asi pangthokpagi matangda Rajasiri Bhaigya Chandra Cultural Foundation Manipur gi wangangloi takhelamam irabat na haikibada kumjali singani ge supna tarani thoidagi hauduna Rajasiri Bhaigya Chandra na chatlamba Bangladesh Myanmar yauna India ki tongan pe state singda chatuna Rajasiri Bhaigya Chandra gi leikhitabagi kumon thorom pangthoktuna lakli hairiba mafam sing asida jogoi makhal sing asi miyamda खंगहनबगिदमक थोरम असि पांगथोकलखिबनी हाइखि थोरम अदुदा जैन मणिपुर डांस एकेडमी की डायरेक्टर पी बिलास राजश्री भैग्य चंद्र कल्चरल फाउंडेशन मणिपुर की प्रेसिडेंट इंचार्ज जी रंजित एडवाइजर आर के राधा मोहन वाइस प्रेसिडेंट एम अशोक जनरल सेक्रेटरी टी एस धनकुमार याउना स्टेट कला एकेडमी न्यू दिल्ली की म्यूट सिंगना सरुक याखी असम के चीफ मिनिस्टर हिमंत बिश्वा शर्मा इंडस्ट्रियलिस्ट रतन टाटा लेखिदबदा नोंनांग फोंदोरकली इंडिया की सेनमिलोन अमदी चौखट खोंगथांगदा महाकना अचौब थौदांग लौरमी हाइना असम की चीफ मिनिस्टर हिमंत बिश्वा शर्मा महाकी एक्स हैंडल अकाउंट थागलकली रतन टाटा की थबक थौरम कयाना असमदा अचौब अहोंग पुरकपदा मतेंग ओइखी महाकना लेखिदबदा असम की मियामदा चाउना अहोब अमा लेरगनी हिमंत बिश्वा शर्मा स्टेट की अवांग सिविलियन अवार्ड पीदुन इकाई खुमनब उतखिबा मतम अदुदगी हौरगा रतन टाटा अमदी असम अनि की मरक्ता अचेत मरी अमा लेरखी महाकना असम कैंसर केयर फाउंडेशन हांगदोपदा नतना हक्सेल की चौक थौरांग कयादा अचौब थौदांग लौरमखी रतन टाटागा उनबा मतमदा लौसिंग कया फंखी महाकी चमजबा मतौ अमदी मियोइबगी मिनुंगसिगा लोइनना तौरंबा थबक खुदिंगमक काउंगमदना लेहौरगनी हाइरी पनबा याबदी इंडस्ट्रियलिस्ट रतन टाटा ngarang masagi anaba amana lekhidabani masagi chahi 43 sukhre एंटी नार्कोटिक टास्क फोर्स ना अककनबा पाव अमा फंगबदगी गुवाहाटी दगी शिलोंगी बनालारी शोरूम माउलाई तमना लाकपा टाटा सुमो अमा चेक तौबदा मयाई का बचिंजाक ललोनबा अनि फारे हाइरी मियोय अनि अदु असमगी करमगंज दगी अब्दुल चही निफुगो हुमदोय अमदी असमगी कसारदगी स्वरूपनंदा मोहंता चही 35 हाइरी मखोदगी चौराकना हीरोइन ओइगनी चिंगनाबा पोटलम ग्राम 53 का मिलीग्राम 58 का कोनना मोबाइल फोन मरी EPIC कार्ड अमा पान कार्ड अमा ATM कार्ड अनि अमनी ड्राइविंग लाइसेंस अमा फागतले हाइरी डिस्ट्रिक्ट असिगी SPS नॉन गर्ना फोंदोरकपदा मयाई का बचिंजाक मरु फंगना मुथतना बाचंग सिलकपा खोंगथांगदा ईस्ट खासी हिल्स पुलिस की ओइना अचौब माई पाकपा अमनी हिरमसिगा मरी लेनना माउलाई पुलिस स्टेशन दा केस अमा लौखतखिबगा लोइनना मखा ताना थिजिनबगी थबक चथखरे हाइरी लोइसेलकपदा मरुइबा पाव अमुखाना थमजरी
Kaisamthong Assembly Constituency da National People's Party ki candidate oirambata natana Minister Faubo oiramlaba ex-MLA Langpok Langpam M. Jentakumar Singh ngasi haunabi matung inna Indian National Congress ta yaukre. Manipur da dengue ki case masing nongmanini asida hantarakpa thengnaraklabasu hausik oiriba fibam asida cheksinningai oiri haina Health and Family Welfare Minister Dr. Sapam Ranjan Singh na hairi. Aging with dignity, dignity at every stage, every age. Haibe hiramda India lainga ki Ministry of Social Justice and Empowerment ki mityeng makhada malem gi ahal oiraba singi numit palan thauram pangthokre. Amasung chahi khudingi October tarabu malem sinba thungna World Mental Health Day pangthoktuna lakpagum ngasi su pangthoknari Manipur da su state ki thakta pangthokre. ISCOM News na sandok chaba Manipuri pau pungjasi faubagi oinadi matang swai solution jare makha taba pau singidamak ISCOM News bu adumak mityeng ta tuna leibiu.